अहानबदा मरोइबा पाउसिंग पिजरी ngasi phongkiba India State of Forest Report lising ani kunhumdoida leibak asi ki chada humputa manga umangi saruk oiba state amasong union territory nipan gi manungda Manipur su singthaningai oiba fida ama kanbangam lei calendar year amada state assembly mifam ahum phamgadabani haina constitution ki provision da yauba kanglon ado Manipur de Laingak Asina Khoingoinare Haina CLP leader Okrom Ibobina Maral Sikre. Ngasi Aikoina climate change ki chaithing fangliba se Aikoina Mahaushada Singna Rubagini Haina Forest Environment and Climate Change ki Minister Thongam Bishwajitna Fongdorakli. Jakuradar massacre da angang ahum yauna micham taruk tamthina hatok pikhiba thodok adugi marik jumpa report ama numit tarani gi manungda piraknaba National Commission of Women na Manipur ki Chief Secretary Dr. Vinit Joshi amasung Manipur Police ki DGP Rajiv Singh da che tharakle hairi Amadi Prime Minister Narendra Modi na karamba matamda Manipur da laktuna irang ashi yengsin bigatage haiduna miyam na ngaiduna leirabashu Prime Minister de Kuwait ta amok chatkre haina Congress ki General Secretary in charge Jairam Ramesh na nungang ba phongdorakli